अहानबदा मरोइबा पाउ त्रिपुरादा मणिपुरी सिंगी ऑटोनोमस डेवलपमेंट काउंसिल पियु मणिपुरी लोलदा महै तमहनबगा लोइनना रिजर्वेशन पिगदबनी हाइना डिमांड तौख्रे खुरमजरी ISTV के मणिपुरी पाउ मिटिंग ताब्रिबा सिंगबु तराम नुकचरी पाउ संदुंगना पिजरी त्रिपुरादा ऑटोनोमस मणिपुरी डेवलपमेंट काउंसिल पियु त्रिपुरादा मणिपुरी लोलदा लाइरिक तंबा फंगनबियु मणिपुरी लोलबु त्रिपुराग एसोसिएट लैंग्वेज ओइना रिकॉग्नाइज तौबगा लोइनना रिजर्वेशन पिगदबनी हाइना डिमांड तांदुना खोलाउ लाउदुना खोंगसद अमसु चटख्रे खोंगसद अदुगा लोइनना त्रिपुरा मणिपुरी स्टूडेंट्स यूथ कोऑर्डिनेशन कमिटी TMSY CCO गी मरीसुबा जनरल कॉन्फ्रेंस अमा अगरतलागी राधानगर लैबा राधा मंडप पांथोख्रे जनरल कॉन्फ्रेंस अदुदा सरुक याखिबा UNLF की हानगी चेयरमैन निंगथेमसा सनायाइमा एलाइस आरके मेघेना आवासिंगी मखादा चही तरेट मणिपुर असि लैरुरे ब्रिटिश नसु मणिपुर लौसिलुरबसु अमुक हन्ना अइखोइगी निंगतंबा अदु फंगलख्रबनी मणिपुर ngakliba mitaibu muthatpa haibasi puaridagi hauna ngamkhidravani mitaina mapangal sonthabada manipur thugaiba lai haibasi yeknabana khangi mahakna makhatana haikibada manipur bu hanna mikha ponba amadi muthatnaba hotnaduna lakhre ningtamba manglurabasu matamadugi ipaipu singna amukhana ningtamba hanjul handuna manipur asi thambirambani manipur yapunbagi saktam ngakpada mangjul thariba mitaibu naba hotnaba su leptri manipur asi machet thokna ngasi su thugainaba hotnaba leptri masida manipurda khaknatna tongan mamfam singda khundariba manipuri mitai singna yeknabana kanano marupna kanano haibadu khangminabaga loinana aikhoi masal ge marakta wakhalol manana chatminasi idea of manipur machet tahanna bahotna bada tongan ba pambai kaya sizinrakli masida manipur gi kanglu furup khudingmakna masigi lang asida thudana bahotna si haike aikoida sinna sira komyama komyama akse masi changing masi dagi tolokado se paidagi kudongsa pimasidagi anu kudongsa pimama manipur gi anu lamama ho ni hai masi Malayan history ni narkodamda masi afile paksi ni proxy so topi ma kade adu koile from sao kacha pimsa masi from sao pim raknabagi pim ni maru yawm ni adu ba pim adu from sao lo heba amelo se ngamba amani sange ko Thauramatuda UCM gi President YK Dhiren UPF Manipur gi President Nongthomam Rupachandra Social Activist Y Chandrasekhar Sinha Tripura Manipuri Women Council gi President Hawai Bamongbi Maya Singha amadi Civil Activist Suvas Depsu Sarukyake Revive, Relief, Reconnect Kaiba Timda Thasagi Kuntarukta Free Fly Northeast Edu Plus Skill Amadi TC Enterprises ka kutsam nana sinduna Marzing Polo Complex ta Chatarakiba Winter Camp Lotion Kre Thauramatuda Best Discipline Volunteer Best House Natingba Award Su Yentoke Thauramatuda DIPR gi Director Ngangom Utam Holistic Edu Plus Skill gi Director Suidiba Career Coach and Mentor Kumukcham Rosen Amadi Camp Director B Chitramayana Maroiba Music Sarukyake Tauramga Mari Lenana Director Utamna Chahitara Nepal gi Makada Ladiba Angang Sing Anau ba experiment Toning ba matamni Matamasida Makoina Makoi gi Pukning Wakal Fataduna Oja Sing Amadi Makoi gi Ahal Laman Singi Pautak Illaba Matamda Makoi gi Punsi Mai Pak Papunsi Ama Soidana Oibangangani Haike Maina hanna honaraba vision nama lairaba soidana mai pakani ngasi dagidi tauge haina khallaga thabakta onthokpa ngamba mi amamam kohan biraga noise tlungi achangba yumdurel amamam koiraga manipur ima se amutang yamna chaukat ko leiba ama noigi matamda vision 2047 aduda manipur se kari thapka after 20 years adu khallaga changzalaga India ko mi oiro mai pa bunangi tamakta khanbada chaukhopchaba adugumba mama mapa du elo
Amaramda Thauramadu Sarok Yakiba Career Coach Rosen Haiba Campus da Thangta Jagoi Isai Madi Drone Paibana Chingba Takpiba Kak Natana KMS da Sarok Yariba Angang Singda Indiana Lisingani Futareta Chaukatpa Lamdamama Oinaba Pandam Tamliba Sida Karikaram sector da Makoina skill Tansilabadi Chaukatpa Lebak Oiraba Matamda Ekoida Mataukaramna Kodong Chaba Lohogani Haibasu Takpiki angangsina pigisina different exposure mayam se pibaneba so that angangsina kai kai le khangjanaba ade ani subadana magi qualities identify tobagi agi masa amsu oiba haidare do understand doba adu matukta the locations ina mo okay food hills oire ido masingi mahon so ile hills oire adigi lambu lamang so ile locations e kogi ahum sina pa locations select over haidare doin toraga akoina manipuri ama oina manipuri da leiba mayam mitei masa oiro ato masa oiro akoi sigala ibe singse develop ama country or matam da develop level da sapina mangta sinjaba program Hauzik Pau Mark Tan break amatang Lominase. Lakadurba kumsi sehigi imoini imagi irat pujada angu bunga maitei shereng katpiho phangpham es tombe and sons pengba pham hyangthang akak daba masingni ngasimak order tobiho lakadurba kumsi sehigi imoini imagi irat pujada angu bunga maitei shereng katpiho phangpham es tombe and sons pengba pham hyangthang akak daba masingni ngasimak order tobiho Slopeland College of Teachers Education की Master of Education M.Ed की दमाग लाखलिब सेशन 2025-26 की एडमिशन तौननब की दमाग अकक नव सीट खरगी खुदोंग जाबा पिजरी खुदोंग जाबा सी लौवी होनब की दमाग मखाद पिजरी बा कांटेक्ट नंबर 9615965922 नत्रगा एकुगी ईमेल slopelandcollege@gmail.com दा कांटेक्ट तौबियो मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Yeme makigano Alda betamo Sige yung say, next time din check sin na laksi laga tamko banine. Dadarang se juhar habaga amta kiderbo. Asum na mayam na machalbo ngap shan lugum. Masige yung masibu aso yung an ko kada batagi. Next time din na ngap shelly. Next time din juhar habaga ngap ko na basem bani. Zaman technology si na bana concrete ka top na tinaba matamda. Kapang amuk na angle adli. Next TMT strength is in the way. Honglak liba punsigi lambi sida arai ba chaba yaba makhai sa shinari. adone hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Bracket tung da taram nok chori makhata ba pau pizari Manipur da me ohum lisangani kulhum doi de ki thorak liba irang asena maram oiduna miyoi kaya hauzik relief camp ta awaba khangduna leiri masi da natana national highway singda mahusagum ayet apan yaudana chatpa yadana leiri ba sida hauzik fawba masi gi chap chaba waroisin purakpa ngamdana leiri ba siga mari leinana Selen Digital na sinduna New Delhi gi India gate ta Selen Digital gi chairman Fanjobom Lanajit Singh na Long Live India IDP Singh masagi mayumda athubada hanjil halu national highway singda mahusagum athing yaudana chatpa yahalu Long Live Manipur haibana chingba warol yauba jerol paiduna wakat khongjang sangsin kre wakat khongjang gamari leinana mahakna haikibada Manipur da thokliba communal conflict asi hauzik fawba waroisinama puraktana leriba asi athubada loisinduna mausagum tangdu leitana nungsi chanana leihanaba central government ta sinbiu IDP singna thengnariba awaba khudongchadaba kaya sing asi khangbi ubiduna athubada waroisin puraknaba hotnabiu haike यामना तंगदु लेतादन लेरिबा कम्युनल कॉन्फ्लिक्ट असिना मरम मोदना हौजी मक्सु आईडीपी सिंग असे यामना वाना मसागी मयुम ओइदिबा मफम दुदा चंगबा ngमदना लेरि अखोइना एसे मणिपुरी अमोइना इंडियन सिटीजन अमोइना अखोदि यामना नुंगाइ तबा मा फावि लोइनाना अखोदि नेशनल हाईवे सिंग फ्री ओइना चटप फंगद्रिबा से इसागी इरमदमदा अदुसु मसिमग यानबा अथुबा मतम सिनबियो आईडीपी सिंग असिगी अवाब उबिदना इंडिया गवर्नमेंट ऑफ द स्टेट गवर्नमेंट ना अथुबा मतमदा मसिगी वारोइसेदमा पोरागा मकोइबु यामना तंगदु लेताना महौसागुमना यामना नुक्सी चानना लेबे यानबगी दमक अथुबा मतम सिनबियो हाइदना अखोदि नेशनल कैपिटल ओइदिबा सुगुमले न्यू दिल्ली सिदा सुगुम
ꯈꯣꯡꯖꯪ ꯑꯁꯦ ꯌꯥꯝꯅ ꯆꯝꯅ ꯑꯩꯈꯣꯏ ꯑꯦꯁ ꯑꯦ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯇꯣ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯑꯣꯇꯣꯅꯣꯃꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜ ꯄꯤꯌꯨ ꯃꯅꯤꯄꯨꯔꯤ ꯂꯣꯜꯗ ꯃꯍꯩ ꯇꯝꯍꯟꯕꯒ ꯂꯣꯏꯅꯅ ꯔꯤꯖꯔቬꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ISTVꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ